ngarang Myanmar ki tonjang da kapna bada ZRA da yawba uki zomi manga ki mathak to sire haidi kapna bada sikhiba singdu ki photo social media sing da thagana rakhre Malem sidagi terrorist sing marupang na muthatkani haina Modi na phongtokre loina na lengak na satharakpa action khodimak saugat pahaina all political party ki mifamna yana khre haidi haukiba thasi ki kunkani thoida Jammu and Kashmir gi Pahalgam da terrorist sing na satharakpa attack ta langkoiba mioi kunkani pa laikhidaba amasong mioi kaya amana asu open nangan khibagi thodok thokraba matungda ihan hanba miyamda piba speech ta Prime Minister Narendra Modi na Malem sida laidaba terrorist sing marupang na muthatnaba mahaki lengak na honagani haina phongdokre wafam ase ngarang Bihar gi Mudabani da National Panchayati Raj Dega mari daina na pangthokpa thoram amada Narendra Modi na phongtokibani thoram adu da Prime Minister na hai Jammu and Kashmir gi Pahalgam da terrorist sing na tharakiba attack adu mahaki maikai dagi akana mong da yaning da phongdokle attack asida chenariba terrorist sing da natana maning da leptuna attack asi sathaba da chawgaliba miyo sing busu atuba matam da phaduna maragi matungina chairak pigani Malem asidagi terrorist maru phangna muthanaba honabada mahaki lenga asina araiba pumna maksi jinaduna honagani terrorist singbu maru phangna muthatnaba honabada India miyamna kaidongaida maningda hanba tawroi lengak na lepleba khongpham asida lebak miyamna amata oina sawgatli miyoibagi lichat chatpa miyoi khudimangna India gi maikaida lepli tongan ba lebak kya gi lusingba kayana ngasi awaba taraba India gi dama amata oina lepibagi damakchu mahaki maikaidagi thagatpa phongdokhe Jammu and Kashmir the terrorist sing ki makhuta army person amaside Jammu and Kashmir ke Udhampur district ta ngarang security force na thi humba ki thabak chathabada terrorist sing ga kana mong da khut thongna bada tamthin sokpada ge army person amala kana bangamdana sikhre haidi security force na Udhampur district ki dudu Basantagar da terrorist khara lotna leire habagi akhanaba paw phangbada ge Jammu and Kashmir ge police ka loina na joint operation sa thakibani terrorist sing ga khut thongna bada soklaba army person na dulai yang sangda khatuna thawai kanaba hona krabasu laikanaba ngamkhidabani hauja makha na security force na the humbagi thabak chathari mafam sida security force high alert leiribani hairi Nakalamurumda BSF ki parsen ama Pakistan phajinduna thamkre hairi Punjab ka Pakistan ga lona bangam khoida soibadagi lansin lubada border security force BSF ki constable ama Pakistan gi ranger sing na phajinduna thamkre haina agency ki pauna phongdorakle tawdo asi Ferozpur manak tu thokibani phajinduna thamkraba BSF ki constable adugi maming PK Singh kawi amasung maha chamaga marphuni thoisuba battalion dagi ni mahak na soibadagi ngamkhai paring lansin kibadu masagi BSF ki uniform set na amadi service rifle paiduna lansin kibani PK Singh na mafam adugi lomi singi matung induna ayakpo nungsada pothana ba urum thibada soidana lansin kibani mahakpo India da halakna ba thabak lokhat khre hairi Kuki na Howland 5 village thaba nung yungsilakle hairi Technopal district ki More subdivision ki manungda leiba Mangkang Naga khulda Lalkhulun haukibna Howland 5 village More established 1992 haina thaba nung yungsilakle hairi Mangkang Naga village chip Laban Moyo Nahai Naga singna khundaba khulasigi khunja sing 1992 da thokiba Naga Kuki irang namaram oidana khul thadoktuna lanjena khibane wasigi khudong chaba lawduna Lalkhulun haukibna khulasi mahakini haiduna khulasigi maming Howland 5 thonjinduna Kuki singna laisinba hauke haujingna Lalkhulun na khulasida Howland 5 village established 1992 haina thaba nung yungsilakle government gi record ta khulasi haujiksu Mangkang village haina leibaga loinana hill house tax adumak thiribani bahana hai government gi record ta Howland 5 village ko bakul asi yaude 1992 dagina 93 da thokiba Naga Kuki irang aduna maram oiraga khunja sing adu khulasi thadolaga saphagada mafam da changjafam lawduna leirakhe khunja sing na lanjena duna 42 Technopal AC gi manungda leiba Komla Thabi village ta hujik phawba leiringai matamda Lalkhulun haukimna Mangkang Naga village ki lambu mahakini haiduna Howland 5 village haina meng thondoktuna 1992 dagi lingkhatpa khulni haina nung yungsilakpa si ngakaba ngamde Mangkang Naga khulgi khunja sing na lanjena ringai manungda Lalkhulun haukimna khunja sing amu hana halakpa ngamlaroi khanduna Lalkhulun haukimna khulgi maming ase Howland 5 village haina meng onthoki Manipur government gi maikai dagi nomana taga nomani soidana isagi khulda hanjilakani haibagi achetpa thajaba hujiksu khunja sing ta leiri haina village chip Labanna phongdoke mahana hai Mangkang Naga village asi Moyon community na khundaba khul ama oina hojik phawba government gi record ta leiba duna maram oiraga NREGS ki khudong chaba pibaga loina na electoral roll dagi minglok thoktre amade Mangkang Naga village ki mingda aduma vote thadaba yariba asina khulase Naga singini haiba moyek sengna takle Lalkhulum haukibna Howland 5 village haina ming thonjilabasu Manipur government gi record ta hojik phawba maming yaudre amadi mahakna claim tawriba adu Mangkang Naga village haina adumak leide Manipur government Moyon Anal Naga community singbu isagi khulda halanbiduna
mahusagi punsida leinaba sinbiyo amasung athuba matamda khongthang lokhotpiyo haina BSF laban moyona government gi puning yungsilakle Manipur da tholiba irang asida maitai bu tumna hatkani haina laukiba Kuki militant ama Myanmar da sire haidi haukiba chahi 2023 gi May 3 dagi state asida chatharagliba kanglok gi irang asida maitai bu tumna hatkani haina makhau pongna Suchanpur da laukiba Zomi Revolutionary Army ZRA gi commander in chief Thailand Pau Guite Myanmar da militant masang nomai kapna bada sire haidi Manipur da tholiba kanglok gi irang asi haurokpa ikui kuidringai matamda Thailand Pau Guite hariba mioi asina Kuki khulai paiba militant sing bu pungning thogatki tholiba irang asida laikhidraba Kuki misam miyam ki malem gi miyam da uthoklabani haiduna irang asida laikhidraba sing ki mitam oina mohut seliba ahangba Kuki kangbai da thamduna War of Remembrance haina mameng thonjinduna Kuki militant sing bu mamang thakta pungning thogatpagi thabak chathaki maduda maitai sing bu tumna hatkadabani haina makhau pongna lauduna social media da viral oihanduna Kuki terrorist sing da asoba inot hakkiba militant amane Khanaba khamba changluba nupi ama nongmoina pale ngarang numidang pung 10 ga minute 15 rom tarakpada naurem thong laisam laikai da yum thangnana leminaba yum anigi mioi ani marayen rakpadagi khut thona rakpada khamdok changluba ni haiba salam ombi nalini leima chahi humphuma thoi mapuroiba es lukhoi kaubi nupi ama ningjol da nongmai maruna anduna sokle haidi thodo asigi matang da lamphel police na case ama register tawduna lokhalaga investigation chathaba haukre nalini da paleba nongmai maru asibu kablakbo oirangani chingnaba pistol ama so police na recover tawre haidi general strike ngak thoknaba Imphal East thengba thamkhre sajiwa jail da thamlakiba khurai ning thobong lekai degi laikhidraba khoisnam sana jawba Elias ibungo misigi mayokta semkiba jesina ngasi ahing nongyai degi hawrduna haye ahing nongyai phawba pungkun mari gi general strike ki khungjang changsan gani hairakpadagi hariba matam asigi manungda Imphal East district ta thohaning da thoudok sing thohandana bagi dabak district asigi magistrate na ngasi thokpa order amada khurai lamlong korongpan chengba mafam singda BNSS 2023 gi section 163 की subsection 2 के मखादा अथिंग थमले हाइरे Any Kuki tribes AKT bu lamdam sik est list ki kakthalo tangdo laitaba hanjil hanna bagidama hanjil hangada bani haina TIM na phongdo rakhle Manipur da lairiba thadau tribe ki apex body oiriba thadau NP Manipur TIM na PM Modi amadi Home Minister Amit Shah da memorandum pisinduna Any Kuki tribe AKT bu Manipur ki est list ki kakthatuna tangdo laitaba security ki oiba section thorang amadi indigenous oiba miyam gi right ngaktuna thambiyo haina taksin khre hairi Narendra Modi amadi Amit Shah da pisin ka ba memorandum adada thadau NP Manipur na lamdam sida tangdu laitaba hanjilakna ba center na president role matam chana thamjilakpa si taramna oi masida thadau NP Manipur na maitai amadi thadau gi marakta lainaba mari amasung atopa community sing gi marakta lainaba mari sing hena mara sesil hanaba thabak thoram sing lokhatpa tangai phade haibasi jena thajai thadau tribe si Manipur da khwaidi gi chawba schedule tribe ni kumja 2011 gi census report matungina lamdam masida thadau la 2.16 laiki adubu thadau tribe si Kuki nate amasung Kuki tribe ki makhada laiba sub tribe nate haibasi hanjin thadau NP Manipur na phongdok tuna lakhrabasu samamna ba pokna de masida thausadaba administrative ki khudong sana bagi damak thadau tribe ku Kuki level gi makhada lana thamjin kibasi laibak thibani masida natana chayet naba laiba Any Kuki tribe AKT bu kumja 2003 da Kuki village ki makhada punna hapjin kibasi sumthokada bani thadau tribe ki mathakta Kuki terrorist amadi supremacy group sing na hanjin ot naiba amadi human rights khongaw nabagi thawong chathariba ase makhata na yengduna laiba ngamlaroi asigumba Kuki terrorist sing ki thawong asina thadau gi identity manghanna bo hona badana tana khunai asida tangdo laitaba laihandana Thorangli asiguma thawong sing asi thadau no democratic oiba mong da violence yauduna thengna khigani kumja 2024 ki thadau convention da puthokiba point 10 yawba declaration adu thadau miyam na yamna maru oiba khanba loinana community asigi tunglam chatta ngak na chatkani haiki amarom da thadau NP Manipur na thadoropa cherol amana phongdorakpada lamdam masda lairiba tongan ba community singi marakta hena afaba mari semgatuna tangdolai taba hanjilakna ba hona bagi tangai fadaba laire haide cherol sina hai maitai amadi thadau community khakta natana lamdam sida lairiba tongan ba community singa khusamna duna amaga gi marakta thajana ba hengatna ba mari semgatpagi tangai fadaba lai pandam masi phangna ba hona ba community singa sigi lusingba singa amade stakeholder singna community understanding amade wari sanabagi khuthangda lamdam masida tangdolai taba hanjilakna ba thadau community gi lusingba singna laukiba maroi ba thawdang singa du masak khangbiduna tunglam chatta amaga lingjermana na tangdolai taba amada ingsikpo khunai ama semgatna ba hona bagi tangai fadaba laire haina su phongdoke Gampal amasung Haijang village ki thodok NSN ga mari leina de haina phongdorokre Kamjong district ki Gampal amasung Haijang village ta chathakiba yumai thakiba gi thodok NSN ga karikuma maram amatada mari leina de haina serolamana sekdorakle
ꯂꯨꯞ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯅꯥꯒꯥ ꯑꯥꯔꯃꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯗꯥꯏꯔꯦꯛꯇꯔ PIB ꯂꯦꯐꯇꯅꯦꯟꯠ ꯀꯔꯅꯦꯜ ꯌꯨꯔꯈꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯒꯝꯄꯥꯜ ꯑꯃꯁꯨꯡ ꯍꯥꯏꯖꯥꯡꯈꯨꯜꯒꯤ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯈꯤꯕ ꯑꯗꯨ NSAꯅ ꯆꯠꯊꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯤꯔꯝ ꯑꯁꯤꯗ ꯂꯨꯞ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯃꯤꯌꯥꯝꯅ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯋꯥꯐꯝ ꯑꯁꯤ ꯊꯥꯖꯕꯤꯒꯅꯨ ꯍꯥꯏꯔꯤ ꯂꯨꯞ ꯑꯁꯤꯅ ꯊꯥꯖꯕ ꯑꯆꯨꯝꯕ ꯑꯃꯗꯤ ꯁꯥꯟꯇꯤ ꯍꯥꯏꯕ ꯐꯤꯗꯝ ꯑꯁꯤꯗ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯗꯨꯅ ꯅꯥꯒꯥꯂꯦꯟꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯋꯦꯜꯐꯦꯌꯔ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅꯁꯨ ꯇꯧꯈꯤꯒꯅꯤ ꯍꯥꯏꯔꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯅꯍꯥꯟ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕꯗ ꯒꯝꯄꯥꯜ ꯑꯃꯁꯨꯡ ꯍꯥꯏꯖꯥꯡ ꯀꯨꯀꯤ ꯈꯨꯜꯒꯤ ꯌꯨꯝ kaya ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯑꯃꯅ ꯃꯩ ꯊꯥꯔꯝꯈꯤꯕꯅꯤ ꯃꯈꯥ ꯇꯥꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯀꯥꯝꯖꯣꯡꯅ ꯅꯍꯥꯟ ꯅꯨꯡꯊꯤꯜꯗꯒꯤ ꯈꯨꯜ ꯑꯅꯤ ꯑꯁꯤꯒꯤ ꯃꯐꯝꯁꯤꯡꯗ ꯃꯇꯝ ꯀꯛꯇꯅ ꯀꯔꯐ꯭ꯌꯨ ꯊꯝꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅꯕ ꯑꯊꯤꯡꯕ ꯊꯝꯈꯤꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯒꯝꯄꯥꯜ ꯑꯃꯁꯨꯡ ꯍꯥꯏꯖꯥꯡ ꯀꯨꯀꯤ ꯚꯤꯂꯦꯖꯀꯤ ꯌꯨꯝ kaya ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯩ ꯊꯥꯔꯝꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯀꯨꯀꯤ ꯋꯨꯃꯦꯟ ꯌꯨꯅꯤꯌꯟ ꯀꯨꯀꯤ ꯋꯨꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯃꯗꯤ ꯀꯨꯀꯤ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯑꯄꯨꯟꯕ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯀꯤ NP ꯃꯅꯤꯄꯨꯔꯅ ꯅꯍꯥꯟ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯗꯨ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯅꯅ ꯈꯨꯜ ꯑꯅꯤ ꯑꯁꯤꯒꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕ ꯏꯃꯨꯡꯁꯤꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯒꯗꯕꯅꯤ ꯃꯌꯨꯝ ꯃꯩ ꯊꯥꯈꯤꯕꯗꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕ ꯏꯃꯨꯡꯁꯤꯡꯗ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯔꯤꯂꯤꯐꯀꯤ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯕꯅꯤ ꯃꯦꯗꯤꯀꯦꯜ ꯀꯦꯌꯔ ꯌꯥꯎꯅ ꯏꯃꯔꯖꯦꯟꯁꯤ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯥꯟ ꯑꯦꯗ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯇꯛꯁꯤꯜꯂꯛꯂꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯅꯍꯥꯟ ꯑꯌꯨꯛ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯒꯝꯄꯥꯜ ꯑꯃꯁꯨꯡ ꯍꯥꯏꯖꯥꯡ ꯀꯨꯀꯤ ꯚꯤꯂꯦꯖ ꯑꯅꯤ ꯑꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔꯅ ꯌꯨꯝ kaya ꯃꯩ ꯊꯥꯔꯝꯈꯤꯕꯅꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯅꯥꯃꯩ ꯇꯥꯈꯠꯅꯔꯛꯂꯦ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛ ꯃꯇꯨꯡ ꯏꯟꯗꯤꯌꯥꯅꯁꯨ ꯄꯥꯀꯤꯁꯇꯥꯟꯅꯁꯨ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯑꯊꯤꯡꯕ kaya ꯊꯝꯅꯈ꯭ꯔꯦ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯌꯥꯝꯗ꯭ꯔꯕꯗ ꯇꯨꯔꯤꯁ 13 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯃꯇꯨꯡ ꯏꯟꯗꯤꯌꯥꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯊꯛꯇ ꯑꯊꯤꯡꯕ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯄꯥꯀꯤꯁꯇꯥꯟꯅꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯑꯊꯤꯡꯕ kaya ꯊꯝꯈ꯭ꯔꯦ ꯃꯔꯛꯁꯤꯗ ꯏꯟꯗꯤꯌꯥꯅ ꯇꯦꯔꯣꯔꯤꯁ ꯈꯨꯗꯤꯡꯃꯛ ꯃꯁꯛ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯃꯈꯣꯏꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯍꯜꯒꯥꯝ ꯑꯦꯇꯦꯛ ꯃꯇꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯄꯥꯀꯤꯁꯇꯥꯟꯗ ꯆꯠꯇꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯄꯥꯀꯤꯁꯇꯥꯟ ꯅꯦꯁꯅꯦꯜꯁꯤꯡꯗ ꯄꯤꯔꯝꯕ ꯚꯤꯖꯥ ꯁꯥꯔꯚꯤꯁ ꯉꯔꯥꯡꯗꯒꯤ ꯁꯁꯄꯦꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯃꯆꯥ ꯈꯨꯗꯤꯡꯃꯛ ꯑꯦꯄ꯭ꯔꯤꯜ 18ꯇ ꯃꯈꯣꯏꯒꯤ ꯚꯤꯖꯥ ꯀꯛꯇ꯭ꯔꯤꯉꯩ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯅꯕꯁꯨ ꯈꯪꯍꯟꯈ꯭ꯔꯦ ꯇꯦꯔꯔ ꯑꯦꯇꯦꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯦꯕꯤꯅꯦꯠ ꯃꯤꯇꯤꯡꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯅꯦꯁꯅꯦꯜꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯚꯤꯖꯥ ꯄꯤꯕ ꯈꯨꯗꯛꯇꯒꯤ ꯂꯦꯞꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯟꯅ ꯄꯤꯈꯤꯕꯁꯤꯡꯁꯨ ꯊꯥ ꯑꯁꯤꯒꯤ 18ꯇꯒꯤ ꯃꯈꯣꯏꯒꯤ ꯚꯤꯖꯥ ꯔꯤꯚꯣꯛ ꯇꯧꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯀꯦꯕꯤꯅꯦꯠ ꯃꯤꯌꯥꯝꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡꯏꯟꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥनी ꯅꯦꯁꯅꯦꯜꯁꯤꯡ ꯑꯦꯄ꯭ꯔꯤꯜ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯔꯝꯗ ꯍꯟꯈꯤꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯄꯍꯜꯒꯥꯝ ꯊꯧꯗꯣꯛ ꯃꯇꯨꯡ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯊꯛꯇ ꯑꯊꯤꯡꯕꯁꯤꯡ ꯊꯝꯂꯛꯄꯗꯒꯤ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯅꯁꯨ ꯇꯣꯞ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯇꯤꯡ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯁꯤꯝꯂꯥ ꯄꯦꯛ ꯌꯥꯎꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯕꯥꯏꯂꯦꯇꯔꯦꯜ ꯄꯦꯛꯁꯤꯡ ꯁꯁꯄꯦꯟ ꯇꯧꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯀꯤꯁꯇꯥꯟ ꯅꯦꯁꯅꯦꯜꯁꯤꯡꯗ ꯚꯤꯖꯥ ꯄꯤꯕ ꯈꯨꯗꯛꯇꯒꯤ ꯊꯤꯡꯈ꯭ꯔꯕ ꯃꯇꯨꯡ ꯄꯥꯀꯤꯁꯇꯥꯟꯅꯁꯨ SAARC ꯁꯥꯛ ꯚꯤꯖꯥ ꯑꯦꯛꯖꯦꯝꯁꯟ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯏꯟꯗꯤꯌꯟꯁꯤꯡꯗ ꯄꯤꯕ ꯚꯤꯖꯥ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯑꯃꯗꯤ ꯏꯟꯗꯤꯌꯟꯁꯤꯡ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯄꯥꯀꯤꯁꯇꯥꯟ ꯊꯥꯗꯣꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔ ꯑꯃꯁꯨꯡ ꯂꯗꯥꯈꯇ LOC ꯆꯠꯅꯔꯤꯕ ꯁꯤꯝꯂꯥ ꯄꯦꯛ ꯁꯁꯄꯦꯟ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯏ ꯀꯃꯤꯁꯟꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯁ꯭ꯇꯥꯐ ꯃꯁꯤꯡ 30ꯗ ꯍꯟꯊꯅꯕꯁꯨ ꯄꯥꯀꯤꯁꯇꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ ꯋꯥꯒꯥ ꯕꯣꯔꯗꯔ ꯄꯣꯁꯠ ꯄꯥꯀꯤꯁꯇꯥꯟꯅ ꯀ꯭ꯂꯣꯖ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯗꯒꯤ ꯕꯣꯔꯗꯔ ꯂꯥꯟꯗꯨꯅ ꯆꯪꯂꯛꯄ ꯌꯥꯕ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛꯁꯨ ꯈꯨꯗꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯄꯥꯀꯤꯁꯇꯥꯟ ꯑꯦꯌꯔ ꯁ꯭ꯄꯦꯁꯇ ꯏꯟꯗꯤꯌꯥꯒꯤ ꯑꯦꯌꯔꯂꯥꯏꯟ ꯆꯪꯂꯛꯄꯗ ꯈꯨꯗꯛꯇꯒꯤ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯏꯟꯗꯤꯌꯥꯒ ꯄꯨꯟꯅ ꯄꯥꯏꯈꯠꯃꯤꯟꯅꯕ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯁꯨ ꯈꯨꯗꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯁꯣꯚꯔꯦꯟꯇꯤ ꯑꯃꯗꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯅꯕ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤ ꯐꯣꯔꯁ ꯁꯦꯝ ꯁꯥꯕ ꯂꯣꯏꯕꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯣꯚꯔꯦꯟꯇꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯒꯅꯤꯇꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯍꯛꯁꯤꯡꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯄꯍꯜꯒꯥꯝꯗ ꯇꯦꯔꯔ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯇꯨꯔꯤꯁ 13 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯅ ꯇꯦꯔꯣꯔꯤꯁ ꯈꯨꯗꯤꯡꯃꯛ ꯃꯁꯛ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯆꯞ ꯆꯥꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯉꯔꯥꯡ ꯕꯤꯍꯥꯔꯗ ꯄꯥꯡꯊꯣꯛꯄ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ
Manipur Irangda Indiana terrorist singi mathakta surgical strike chatharamlabadi Pahalgam thodok tholamdaba yai haina phongdokkhre. Manipurda thogliba Irang asida India lagakna mangjongnana terrorist singi mathakta surgical strike chatharamlabadi Jammu and Kashmir gi Pahalgamda chathakiba terror attack asi thoklamdaba yai haina Rashtrahit Sarpobhari Sangathan gi National President Sahwan Giri na phongdokkhre. Rashtrahit Sarpobhari Sangathanna Manipur gi phibam amadi terror drugs infiltration free Bharat India hariba Masida Press Club of India da anirak pangthokkarba matung ahumlak suboina uripok apunba lop thomi singamadi sangathana sigi chief patron yauna ngarang Manipur Press Club ta pangthokiba paugi mifam amada sangathana sigi National President Sahwan Giri na mathaki wafam asi phongdokladuna mahana hai Manipur da Kuki terrorist na chathariba terror gi thabak asi loisinaba India government na makhoi gi mathakta surgical strike chathagadabani mahana makha taraduna Islam gi mingda leiriba extremist group kharana Muslim community singi mixat thihanna bahonari matawasigumna Kuki terrorist kharana Manipur da leiriba Kuki community khudimapu mixat thihanna bahonari maramasina Manipur da separate administration Taliba amadi lamdam asida tangdole taba nungsi chanaba poraknaba santi gi wari sanabada yadraba singi mathakta India lengakna sabchaba action lokhatham thoi mitai community na masabu ngakthok chanaba pairamba khulai sing lengakta surrender tawnaba khangan khibagi matungina surrender tawkhre adubu singi lamda afaba makhal gi khulai sing pairiba makhai irang makha tana thoknaba gi masa ama oi amade masina warosinama poraknaba honabada khorau thangani haike Manipur da NRC chana handuna illegal immigrants sing khangdoknaba State highway sing asi lamdam asigi leiriba purup singi damak hangdokpa loinana lanjenariba sing mayumda hanjilhanaba chapchaba thabak paikhatpagi wafam sing yawba memorandum amasu ngasi Manipur gi Governor Ajay Kumar Balaga unaduna pisilagani hainasu Sahwan Giri na makhatana phongdokhe